Image Paodam Yang Virus Singwahan Bada, Taram Noxabolina, Kurumjari. Nasi Maroba Pauda Manipur Sahitya Parishad ki Maripu Marisuba Mapokmon Toram Pantokre. Manipur University ki BC Lacto Highway Kongzang Lepton Sangsili. Loinana Ziribamda Olympic Day Run Pantokre. Hauzik Mapunga Paulo with the sea. Tabak Tawumatamda Matang Matam Sana Tabak Tawdrabadi Sakut Papurpungam Loy Haina, KEF and PD Amasung Revenue Minister Karam Siam Pongdokre. Nasi Palace Compound Leba Mahara Sandrikriti Auditorium de Pangtokiva, Manipur Sahitya Parishad ki Marpu Marisuba Mapokumon Amasung, Marpuhum Doisuba, Sahi Mipanga Mari Lainaba Torumda, Atobi Mitungi, Warwal Piraduna, Wapamasi, Mantrina Pongdokivani. Mahag Makata Duna, Tabak Torum Tawumatamda, Matamsana Hobi Hainabi Tamlabadi, Sakut Pasamazma Purpada, Asawalambi Ama Oibangam Gani. Kunayama Sambada, Aiba Ibising a Sawutang Hibasi, Miam the Kangansi. Aiba Ibising Wakalamadi, Bitanga, Samazasi da Asawa Owen Bama Purpungamdi. Aiba Ibisingna, Itopungam the Mayam Sulate Banate. Lalo wishing the Sutli by my own Asina, Tungimiro Lakari, Porkatake Haiba, Itoktunam Yam the Kanganba, Tangai Pade. Maru and a Manipura trend Sangaba Tungda, Sana Takna Polam Sing, Pusilapagi Mahota, Masagi Satak say out about Mian Samayam with Sangapam, Lambiama, or Pahibasi, Matang the Su, Aiba Ibising the Potokuna Kan Sungani. Manipur site Parishatki the Darkar label Lam Amadi Sentam Potokuna, Office Sanaba Honavada, Sarkana, so Tengwang Pigani, Sit Minister Amadi, Minister Singna, Lebaki, Saukat Torangi or Badi, Angamba Matak Takta, Mateng Pangani. Thormga Mari Lainana, site scholar. Amasung performing art Mami Tariba Singmi Tamigi High Simi Tamigi High Hiramda seminar Amasu Pangtoki Nasigi Thoram Aduda Art and Culture Director Aribam Sibda Sarma Waza Kangzam Ibohol Singha Amadi BK and Com the Dice the Pumpki Thorunga Mari Lena Toan Toanba Lam Sing the Award Pankraba Mui Humbu Kudor Pot Pidon Kai Kumna would keep a Lena Nasi Nauna Kankraba site Manipur site Parishatki President Kangzam Ibohol Busu Miam Saktaki Hayang Nini Sanbanumita Parishat Asina Piva Upati Sanagi Medal Amasung Atay Manasing Governor Dr. Nazma Heptulana Yentokani. Society si Manung Mapan Pong Ubungamba Wanamakak the Alamal Sing Narul Sing Yauri Aduna Hosi Samaz Manipur Samaz Imaramda Mayama Miti the Queen Itopungam the Potkara lady Idavadiatra. Koi ranti tawri besing sigi achuiba asonba am thona khone ibagi tangai fadabale lalo besing gi chatli ba khongsat mayon masini tungde kari por pya geje Manipur University gi Visilakto Haiba Davida Manipur University Students Union na sinduna ngasisu University asigi campus ta wakat mi pamduna protest tawkre ngasi wakat mi pamda saruk yakiba musu gi president mayang lambam Diamond Fondo Kivada, Musuna Pikiva deadline, Nasi Loikre, Makata, Wakan Makong Sansin Mahorgani, Musuda Taliba Dabi, Pangri Fawa, Kong Sansin King Haike, Nasi Protestadu, MU Teachers Association Amadi, MU Staff Association, the Su Sawatki Haire. 25 days as the Tanzanian and institutions demand irresponsible or vice chancellor, say Mahaki Pamastaki Lotok of name Hammer on that. Design Tawdam have a quick demand sing a issue of Langdon lady, Aduga, quite high demand sing a say a pundry of power, quick demand, a pundry power, quick Kundan and the Mokshan Jagini, Lena, Quena, Pisa Kiva, 5 days, Numasis Furavina, Haying Dagi, a quite democratic way, Aduga, Kanmong, Kundan, Sanction of the Shams House, and won't lazy have Amarum the Su. Manipur University Hosiko Watoka Mari Lena MU Akoiv the Lady Miam Sinduna Nasi Kawa Bazada MU Kalu Matiksa Daba Visiru Zain to Haiba Dabi the Wakan Mifam Pamdra protest of Cray. Wakan Mifamadugi play card sing the MU Kalu Mahiru Sing Punsikalu Haiba Waising Eke. Mifam the Saruk Yakiba Miamgi
convener nandona phongdokpada hauzik hingliba amadi layoi kharba ipai pusingna lam kathoktuna lising amga samapan humrain thoida urep uyung tamduna Manipur University larakhiba asi ngasidi asuki matik ningba kainingai oire musu amade mahiroi lup singna visi mayokta larak phaibasi yamna ikainingai ni vc lairabadi mu mutlagani thasi kumla panda mu gi matangda dalpuna ki mihut sing senior citizen sing mahiroi lup sing amadi cso sing yauna open dialogue puthoktuna report lawraga hairiba report sing adu mari lenaba authority sing da thagani loinana mu da public curfew phawba thanokpa yai haike Pasti aja mahi ki kutu mata kota mahi ki ikang topo ya bagi akibat lakukan orang kat tunggu miron sing asi kanam kita makta aku ina BCC loktok kita ngai patok tu lai maram di BCC lai betul agak di universiti semut agak ni doina na tunggu miron kaya di sarung kaya di aku ini matong mangkang dalam mahi aku ada sesuatu yang lekor kan ya betul betul kau tu barang muai agak kasi kau Manipur Pradesh Congress Committee ki Frontal Organization Sing Youth Front Mahila Morcha Seva Dal gi committee singla ngasi BT Road ta wakat mipam pangthok paga loinana BT Road ki akoi bida miyam gi khongsa chatkri Youth Front ki President Amir Hussain na phongro ki bida listing ani asuna tra ki November 9 da demonetization to ki bida gi Praja Singh da suki matik awaba nangi serekta BJP ki President Amit Shah na sannadraba pasari ba lupa crore satet ka khum nifu ga manga Ahmedabad Cooperative Bank ta deposit taroga numit manga ni gi manung da kaithok khiba adu yaning de Mioi Praja listing kaya na bank ta matam sang na queue left na sel kai na honoriba adu ki serekta telaba matam numit manga ni da lupa crore kaya huran na da kaithok khiba yaning de haiki Manipur State Legal Services Authority ki miyeng makhada District Legal Services Authority Sandelamadi all more Sinmi Luf more anina kusam naraga nomagi oiba legal awareness program among asi more turel wangman laikai ward number 7 da laiba nupi kunai saukhat lamjing lup more gi office ta fangthokre thramadu da nupi kunai saukhat lamjing lup more gi president th jamuna lup asigi vice president t premabati kha nongpok apunba nupi lup more gi advisor ks manjurina daisa famki loinana resource processing oina advocate kaisam dhanena logi matang amadi social worker and nortona role of maira paibi haibi hiramda wangang ke Nakalamurumda more bazar da leiba kha nongpok apun manufi lup ki office ta Manipur State Legal Services Authority ki miyeng makhada DLSA Sandel amadi apunba imalup more anina susendura nomoi oiba legal awareness bangthokre thromdu da kha nongpok apun manufi lup ki president ts bemhal nupi khunai saukhat lamjing lup more ki president ts jamuna amadi more police ki oc let kho hau na president member sing oibaga loinana advocate kesam ohene oc let kho hau na social worker m notona resource person sing oiki ngasi ayuk pung 3 kamakhai tabam matamda Jiribam Olympic Association Jiribam District Manipurna Sinduna Olympic Day ran mapung phana pangthokre tharamaduda MUB MPS Superintendent of Police Jiribam District Police Jiribam M Brezakanta President Olympic Jiribam Association Jiribam amadi RK Nobinsana Pradhan Dibong Zipina Mathangsina athoiba mithung thormapu amadi akhanaba mithung oina Torumdu saruk yaki athoiba mithung yi warol pirduna MUB MPS Superintendent of Police Jiribam na hai Jiribam District oidringai gi hona subdivision oina laingai dagi sana khonabada saruk yaduna lakli hojikti Jiribam District ama oirbanina hena chakhotnaba district ama ohensi haiki thorumgi saruk ama oina athoiba mithungna ima kaithel lagi Olympic Day ran ki flag of tauki Olympic Day ran asida veteran players sing nupi sanaroi police personnel sing amadi tongan ba club CSO gi mihut sing su tharamuda tharuk yaki Jiribam district asida laiba veterinary department ki joint director Dr. M Mohindro Singh na lusingba team amana Jiribam da handak ising isauna solaba mafam sing lanting khal Jakuradhor amadi Butang khal gi mafam singda leiba sa san sing kaya da hidak langthak kapthokre amasung sanaba masinjak sing yanthokre maru oina sa san singi sanaba saru concentrated feed amadi hidak langthak sing
kunja singda yanthokki ngasi pangthokkiba thorom asi makha thana sakthagekani hainasu hairi Board of Secondary Education Manipur Bosem na loba High School Living Certificate Examination 2018 da 4th position da mai palak laba Huidrom Rohit Kumar Maitai yauna sahi sigi Bosem na loba ISSLC examination Kosem da loba Higher Secondary Examination CBSC na loba Class 10 amasung 12 examination da sada humra amasung masigi mathakta ma phangpa amadi mai palakpa sungna Assembly Constituency gi mahiro singda Assembly Constituency asigi MLA Kaungzam Ranjit Singh na mahaki apokpagi mingda piba Kaungzam Mohori Memorial Meritorious Students Prize ngasi yanthokre prize yanthokpagi thorom adu ngasi sungno awang lekai da leiba Singtam Community Hall da pangthokibani Development Committee sungno na sinduna pangthokiba thorom da Bisnupur Assembly Constituency gi MLA Govindas Konthozam na athobi mithung Development Committee sungno gi President Abuzam Manhil Singna from Mapu, Nambol Assembly Constituency MLA, Namailakum Local Singna, Akanamitum Oike. Manasing Adubu Katliba, Suno Assembly Constituency MLA, Kaungzam Ranjit, Suno Municipal Council Chairperson M. Sarat, Kaksing Kuno Municipal Council Chairperson Kumuksam Laima, Kaksing Jila Parishad Member Wangu GP Constituency M. Melody, Wangu GP Pradhan L. Sarat, Siren GP की प्रधान एस नवा पागंटाबी GP की प्रधान एन इंदिबला सेरु GP की प्रधान एस नवविशा BCC सुगुनु की प्रेसिडेंट के एस निमाई चंद्र अमसुंग सुगुनु हंजबा अंगोम पुनो मैतेसु दाइस फंकी ngasi thorom juda ISSLC examination 2018 da 4th position da mai palakloba Huidrom Rohit Kumar da MLA Kaungzam Ranjitna lupa listing yang khaipi duna puning thawat paga loinana mathang Thagi dagi hauraga sahi ani mahaki thagi tolop ki lupa lising hom pigani haike Huidrom Rohit Kumar sajing khulong dagi Huidrom Jiten Kumar amasung Malem bigi masanupani Irukai Academy Thonozam ki mahiroini Rohit Kumar da MLA Govindas Konthozam na lupa lising kun MLA N Loken na lupa lising tara atay miyoy kaya nasu selgi mateng pidana pungi thawat ki Ais Rohit Kumar yauna sahi sigi ISSLC examination Higher Secondary Examination CBSC na loba Class 10 amasung 12 examination sada humra yauna mak phangduna mai palakpa sungna Assembly Constituency gi manungda leiba mairoi samaga kulhumdoi dasu MLA Kaungzam Ranjit ki apopagi min da katpa Kaungzam Mohori Singh Memorial Meritorious Students Prize piduna punging thawat ki hairi Manipur ki mahiloi singna mapan lamda mahi tambal loidringa da central level si mahiloi sing adugi maramda munna thigat hoda begini haina AS Education Trust ki Managing Director Dr. Rakib na phongdokre ngasi National Highway Kuntram pangi sanak yai maka kolupta leiba Nupilal Memorial Complex ta mari suboi na pangthokiba Gateway Abroad International Education Expo 2018 gi thoronga mari leinana Dr. Rakib na makhar taduna hai Mama mapa oibusing masa singbu mapalamda mahi masing tamna bathadringai mangjongna mafam madura leibe school college natraga institution adu karamba mongda lebage amadi mafam madura hana manipur masa kyam tamlambage haiba khangdokpham thoi advertisement amadi net ki khukthangda mailoising sing amadi institution sing thiduna mingchan khibna tungda masaga sanadaba amadi loisang adu phattabo eramba maramna mairoi sing centropage so maramama oiri Hauzik Bangladesh ta medical yauna manipur gi mahiroi satre lom mahi masing tamdur leiri ngahak litna mahiroi sing centropage wafam ama leiriba kohanabi damak numit humni sumna awareness program asi pangthok libani throm to the State Professor Program Officer State Blood Cell NSM Manipur Dr. L. Tomsa Kuman ex-CMO Impal is and Senior Medical Legal Specialist Dr. Khetri Mayum Manglem Amadi IDPD gi Vice President to Oiba Manipur gi Former Minister Dr. Moirang Them Narana Matangsina Sip Atoy Mitung Thoidokpa Mitung Amadi Thormapu and Sarugake Manipur Tenariba, College Singse, Apina, Mahun Sadaba, Naxing Centro, Sayuding Centro, College Country, Yam Centro Tinary, Tenariba, barriers in Late and Apan College, faculty sing of the college managing director, Manipur or Abunatung, Lady Biba Marxida, different set like Mams, Adamian the Lake and about parents, children interaction tower, Apoy the Moida, the importance of education have a Mams, is in Tambiamida, which I would
BJP Thawal District President Langpuk Lakpam Deben Singhna Lusingduna Dr. Shyam Prasad Mukherjee gi humpumangar suba death anniversary thoram BJP Thawal District Office ta haikat laikat tamduna pangthokre thoramaduna Vice President Y Kumarjit Vistar in charge BJP Thawal District L Rameshwar Vice President BJP Thawal District Secretary Media in charge W Roman Nasingba Myoy Kyan Saruk Yake Ngarang Indoman Mer Friendship Gate number 2 area da auto park toriba singa gate asigi maya da lodging hotels toriba sing parking gi matang da nakal ani gi mungna kiba thodok ka mari leinana ngasieu more police ki IB da Tenopol DC e tombikantna chair loduna mifam ama pham khre ngasi mifam adu da AOC more and bankim more police ki SDPO Sandip Gopal Das CDO gi DSP TH Thomas OC letko how nakal ani gi mioy amadi Van Association DI Association gi mihu sing yauki mifam du da DC e tombikantna phonu ki da association gi mioy singna parking oibe yaba yetnaba leroidaba tung coin sanagda mafam ama miam ga khanarga athubu matamda warol thagat piro amadi warol singadu sign taruga ayaba pigani amadi thabak oinsu pangthokani haiki West Bengal ki Chief Minister Mamta Banerjee gi China khongsat ki aeroplane tolomdai da cancel tawkhibagi matangda diplomatic circle singda ingak ngaknarakli CM Banerjee na phongduk khiba warol gi ona tainab da Kolkata da leiba China gi Consul General na warol ama thador khre Beijing da leiba India gi ambassador na chapchaba I pau pirak tabdagi Chief Minister Banerjee na mahaki khongsat du cancel tawkhibani hairi ngarang phawdi asoiba karimta lekhide adubu laibak thibadagi Mamta Banerjee yauna tawgadaba political meeting gi mafam amadi matam mangonda kanglakpa leite haina Mamta Banerjee na phongdokre amromda China gi Consul General na haikibda Chief Minister gi khongsat China gi makai dagi di sem saribani China da leiba Air India gi di hojik phawa sem sadron leiri Ministry of External Affairs di Mamta na China da satpagi wafamda yatba khotpa leite hairi haukiba matam amadasu Mamta na masagi China khongsat cancel tokiba leikrabani hairi tha hongi mawangda Kolkata da khinba BJP gi icon Shyama Prasad Mukherjee gi Mahan tan kharba mitam amukhana West Bengal government khin khre anuba mitam adu hanagi mafam Kyor Tela gi park khin bagi thoram adu Trinamool Congress ki senior leaders singna hangdokhi Jan Sangha gi founder Shyama Prasad Mukherjee gi mitam adu ultra left activist singna thugairam khibani Tripura Assembly election da lepu maithiba piraba matungda communist leader VI Lenin gi mitam BJP gi supporter singna Singthu khraba matungda West Bengal su Shyama Prasad ki mitam thugai kibani External Affairs Minister Sushma Swaraj na Belgium gi Deputy Prime Minister amasung Foreign Minister Didier Reynders ka unaduna lebak ani gi marakta leinaiba mari gi matangda wari sanakhre Egmont Palace tal thunglarba Minister Swaraj bu Reynders na taram okay Belgium na Minister Swaraj gi lebak mari gi khongsat ki aroiba lamthung phamni Mahak Luxembourg tagi Belgium da thunglakibani Mr. Swaraj na hanana France amasung Italy da salurabani delegation level da External Affairs Minister Sushma Swaraj amasung Reynders na regional amasung international gi wafam kya da wari sanakhe European Union gi Foreign Minister Federica Mogherini su Swaraj ga unakhe hojik sanamagi pauda Russia na yumbu odun sathariba FIFA World Cup 2018 gi ngasi anisuba round gi sanakiba match singda ngasi nungthil pung 5:30 tabada group G gi match da Belgium na Tunisia bu 5-2 da maithiba pikre ngasi nungdang pung 9:30 tab matamda group F gi South Korea ga Mexico ga amadi nubidang pung 13:30 dana Germany ga Sweden ga sanagani hojik aroibda maroi pau amuna bijari Manipur Sahitya Parishad ki marphu mari suba mapokmon thoram pangthokre Manipur University gi BC laktho haibi khongjang leptana sangsili loinana Jiribamda Olympic Day run pangthokre ngasigidi Paodam sandokjaba matang ase loijare myam amukhana kurumjari